ngasi anisuba 𝗕𝗓𝗦𝗧 𝗝𝗢𝗦𝗧 Memorial Best Journalist Award 2024 kam Ziri News Network ki kunsuba Foundation Day tharam Imphal gi Major Khunda leiba Press Club ki first floor gi Thangjing Hall da pangthokre chahi ani leiraga piba award asi Manipur da leiba journalisting bu ikai khumnaba utpa amadi journalisting na tawriba sinfam aduda pungning thogatpa oina BJP Manipur Pradesh ki General Secretary oibata natana Manipur Building and Others Construction Worker Welfare Board MBNOC WWB gi chairperson su oiriba Ziribam Vidyanagar dagi 𝗘𝗚𝗦𝗧 na mahaki laikidraba mapabungi mingda kachaba journalist award ni Best Award asida cash prize oina lupa lising tara citation shawl amadi momento yauri loinana award asigi damak North East Window TV gi Jiribam correspondent 𝗝𝗏𝗦𝗧 busu JNNC gi award committee na chatliba chahi 2024 gi oina award asi pibada khwaidagi matik chaba journalist amani haina lauduna mana piduna ikai khumnaba amadi puning thawatpa utkhre ngasi anisuba 𝗕𝗓𝗦𝗧 𝗝𝗢𝗦𝗧 Memorial Best Journalist Award 2024 kam Ziri News Network ki kunsuba Foundation Day tharam Imphal gi Major Khunda leiba Press Club ki first floor gi Thangjing Hall da pangthokre chahi ani leiraga piba award asi Manipur da leiba journalisting bu ikai khumnaba utpa amadi journalisting na tawriba sinfam aduda pungning thogatpa oina BJP Manipur Pradesh ki General Secretary oibata natana Manipur Building and Others Construction Worker Welfare Board MBNOC WWB gi chairperson su oiriba Ziribam Vidyanagar dagi 𝗘𝗚𝗦𝗧𝗏 na mahaki laikidraba mapabungi mingda kachaba journalist award ni Best Award asida cash prize oina lupa lising tara citation shawl amadi momento yauri loinana award asigi damak North East Window TV gi Jiribam correspondent 𝗝𝗏𝗦𝗧 busu JNNC gi award committee na chatliba chahi 2024 gi oina award asi pibada khwaidagi matik chaba journalist amani haina lauduna mana piduna ikai khumnaba amadi puning thawatpa utkhre